Indira Gandhi na Prime Minister oiringai matam inkum jalising amaga chamapan humpudra mangada thamkiba National Emergency ka mari lenena hauzik Prime Minister oiriba Narendra Modi na iba emergency haina mingthon balairik amangasi BJP Manipur Pradesh ke President A Sardamadi former Chief Minister N Biren Ani luchingdina phongkhrei mamang thakta soiramba kaya adu semdok na bohona bada Manipur da charang na bathokli haina former Chief Minister na phongdorakli thambal sanglen da pang thokiba lairik phong Baduga Mari Lenana N Biren Makatana High Income Jali Singamaga Chamapan Yankai Foba Scheduled Tribe Ki List Chanduna Lairamba Maitei Mite Scheduled Tribe Ki List Ki Kanana Loktoki Inner Line Permit Chanaramba Karamna Loktoki Punna Hingminaramba Manipura Karigidamak Ching Amaditam Kaiduklam Libano Asigumba Mamang Takta Soiramba Kayasi BJP Lengak Lak Labamatung Income Jali Singaniga Tarani Pandagi Hauna Soiram Liva Kayasi Semdok Naba Honaduna Lakli Kaya si semdok na bohona bada hauzik Manipur miyam na awaba mayuk na ribani soiramba kaya si semdok tripauba isagi oiba achumba lambi sembangam loy haraduna Manipur da tangdulay taba hanjin na ba lamda masige tongan ba Kanglup Furup ki Miyoi Singh unaduna Home Minister na wari sanabagi tabak chathari atuba matamda Manipurda tangdulay taba hanjin mangamlagani haike amaromda ngasi phongniba lairik ase income jali singamaga chamapan humpudra mangada thamkiba emergency do karigidamak thamkibano haibadu miyamda awareness oina ba haiduna lairik oina ithoktuna phongbani masi miyamna paduna democracy khongauna ba political party ase karambano haiba khangdok minasi haike Example, we Manipur 1950 over there tribe ki list ki ekoi kanana lo thoki maidi ngasi khanai lu ngasi struggle tawriba launari ko phuna maksi madam du da lo thoki lam jari khanai ram da then inner permit hana le jeram ba inner permit tu kathal tiram jari di ekoi ngasi inner permit pi mi si no siram da Prime Minister Narendra Modi ji ki makhala mayam da awareness pi di ba adu gumba democracy ko khongaung na ba mi bi ko khongaung no sin do Tawdana Bahagan, Aduna Manipur Miam, Wari Equi, Mayamama IDP, Ubuda Equi, Mitaki Pitai, then the Honori, Aina Haja, the music, Union Home Minister, Amit Chazi, Tunde, Sade, Prime Minister Modi ji, Matang, Kaudana, Maitegi Group, Nagagi Group, Kuki Sinau Singi, Tado Sinau Singi, Paitegi Group, Matang Kaudana, Kanna. Hanigi lady asem bushing lay no balan bushing down systematically constitutionally we never use force